Bakshadempum Uibamar Uipaukara update Togjari. Chief Minister na Senafadida Sangai Festival Olympic Games Amadi SDOAM gi Golden Jubilee Outdokre. Manipur Auzik Manglom the Lepton Sanction Bangabribasi Lamdamasigi Miamna Lenga Kasibo. Tazaba Tampi Badagini, Chief Minister. Manipur Auzik Manglom the Lepton Sanction Masi Punamagasi Lamdamasigi Miamna Lenga Asida Mafung Fana. Tazaba Tambiva Amadi Miamna Santi Lehenba Ngambadagini. Hauzik Manglom the Sanchiliba Kongjil Asidagi Hena Yang na Sangsinaba Lenga Asina Honagani and its Minister and Berena Fongdokre. Wafamasingasi Senafadi District Katomai Blaze the Pangto Kibasangai Festival Olympic Games Samadi Senafadi District Olympic Association Manipur SDOAM gi Gol Jobli Ngasi Outopagi Taurumda Wangang Laduna Minister and Berena Fongdokibane. Minister na makata na hai sahi asigi taraga mathoirak suba Sanga Festival mai pakna mafom kaya da fang thopang ngamliba asi lamdam asigi himyam amadi lenga ki mai pakpani. Mairang kunauda sangai ethnic work sangavada sarugya kiba donor minister masamak mafam atogi oramliba maumatau aduda angakpa amadi apen mafogi ana fongdok lamki wak aduda lamdam asida khunda minariba porukanglu kontraga mangage yum saramba upada angakpa poke. Donor Minister Masamak na Bharaki Mafam Amadada Asigumna Tauva Laite Hana Singharam Ki Pramagasi Eko Kudimaki Hona Zamalne Lamdamasi Bharaki Sports House ni Hana Singhanare Hausu Pabada Lamdamasi Dagi Olympian Taragamapan Photopangam Gre Kayamasu Potok na Napapandam Tamle Mahoy Hona Zamal Adubo Masakang Boy na Manifu Langang Infal Dagi Kilometer Mangarom Salagalaiba Sangay Tilda Olympic Works Haba Hausu Pumloy Loisile Sangaba Yare Bagasi dalam damasigi Olympian singi mitam sadona thamle masina haurukadoriba ikoi ki sanaru singda anoba inot ama piba ngamlagani haike Bangkok ki official team ama ICP Moriada thungladuna lalol itiki matangda wa khanakre Thailand ki embassy ama the University of MASIDOL Bangkok ki official team ama integrated checkpost ICP Moriada thunglakibagal oinana leibak ani ki lalol itiki matangda wa khanakre hairi IGP Morida Thunglakiba Team Aduda Thailand Embassy ki Saitong Soifed Minister Councillor Commercial Native Raksa Kit Councillor Commercial Dr. Sofana Sari Samfa Associate Professor MASIDOL University Bangkok Amadi Thai Embassy Delhi ki official ani yaurake Nakalambaromda Lamdamasigi Nat Kachuna Daba Sagol Gari Audoktuna Sahi Chakya Ningtambangak Tuna Laklaba Manipur Ponibo Mirai wena sinabasi laibak thibani tesam Manipur gi mangsilaklaba sagol poni asi sinafam leitabagi mutharakpana sinafam thiba oina sagol gari sinaba horakpa asi ekoi gi ipa iposina yamna wana tasin khomjin jatuna lakchakiba culture da compromise tarokpani yelhomi maitei culture belu hanthali thawunga sina Manipur gi sagol poni bu kan bangamloi Hen mami samtharaki gani aina Democratic Students Alliance of Manipur Desam ki President Laisangthem Lamianba Mitei na Fresh ta thadorpa Cherola sina haire Cherola sina hai sagol loiriba sing da pigadaba incentive sing soidana pibiba sagol thadokna wild horse ona laijaki na ba century sing semgat piba sagol gi sakthapam semgat piba tongan ba sagol kangjegi amadi follow tournament sing sinbiba Auragliba Mairoi Singda Akanana Sagol Tauba Tambiba Mount Manipur Forest Semkatuna Lebak Ngamin Abaki Masadadu Haudok Piba Asina Singba da Wene Ikai Kumdaba Sinaduna Manipur Gi Sagol Bok Ngaksen Bagi Apamba Du Desam da Laijay Aire Sagol Jopang Amlaktavadagi Sagol Gari Sinaduna Sel Talaga Sagol Thakani Kalabadi Thagadu Yauruklabanina Lengak Nihena Kansinba Miang Sangbinanabasu Desam la Lengaki Mafamda Hajaragli Serola Sinahai Sagol Sindaba Tarabasu Manipur gi culture bu ikai khumnabaga loinana sinabagi protocol layan bio Samsamba sa ama sinabaga manahan bigano England gi Maharani langlaga Sagol gari tongge alaklaba fawa Manipur dadi Sagol gari tongba yaroi sanade habagi matingado Lamdamasigi lusing basingda layan ningi maramaduna poni bu kanhana bagi damag amadi makadana exploitation tawbidana bagi damagda lengaki ayan bamyang sangbinana ba pongning singsinjari British na Manipur da paling ni matam da forward Manipur da sagol gari tuang bachana de haidun sinna kita bakunai ne masi hause ki mirol da ningsing handuna mating sangat kada bani haire Serola sanai lamdam masigi civilization amadi identity da sagola si tanah thana ba yadana dumak loina duna lagi lamdam masigi maitegi nat lining oriba lining thau sanam hai ki aksang dagi wai ki bani
थाजनबा अमदि माइकई ngakpa lai oina iranariba ibudau marching na sambudon ayangba pu khorina khaduna lai haktakdagi sagon ragi aduna sagol kaukibani habagi pau haibagi thaja wari kya lachemlondagi laituna lakhibani ibudau marching bo sambudon ayangbagi laini ningnaduna maidai singi khwadigi luba laifamlen oina laire Augri isaiduna saithanari ningthau falingi matamda lepa leitana lining sana mahida amadi ibudau marjingda leibang ningthau sagol katuna thathuknabagi sanabi laike maidai asi lamdamasda sagol fokpa lining thau amadi ibudau khorifa ban singba sagol gi poari ga loinaba laifamlen kayavo umanglai oina laliba furba mani haire Malim galu singba singi manungda Prime Minister Modi na khwaidagi makokta leire haina America da pangthokpa polling amana lakthokre Minister Basanta Kumar Malim gi lebak sing gi lusing basing asigi manungda bhar gi Prime Minister Oriba Narendra Modi na khwadagi makokta leire haina America da pangthokwa polling amana lakthokre aina Law and Legislative Affairs Minister Thongnaujam Basanta Kumar na phongthokre Wafam basing asi madifu lenga gi Law and Legislative Affairs na sinduna Imphal gi Jawaharlal Nehru Dance Academy Hall da pangthokwa Constitution Day 2022 gi thawramda Minister Basanta Kumar na phongthokibani Ngasigi tharomatuda Law and Legislative Affairs Minister T.S. Basanta Kumar na hai lebakasigi sapsaba masak matau asi Indian Constitution da yumpham oiraga sembane ngasigi numit asi National Law Day aina pangthoknare Khumman Lampak Sports Complex ta leiba swimming pool filter dara ki manung da nifan jadre warmer aitabana Pradesh kamnadre Asem Chandrasekhar Manipur lega ki Youth Affairs and Sports ki makhata leiba Regular Coaching Center RCC National Sports University NSU amasung SAI ki swimming sanaroi singi amatang harapa Pradesh tafam moriba Khumman Lampak ki swimming pool maming khaktagi ngaire filtration machine tara lebagi manung danifan mathok dogdre water warmer yaw tabanan ingtham thagi matamda sanaroi sing Pradesh tawada khudong sadaba kaya marom mayunare Swimming pool asida NSU RCC amasung SAI ki sanaroi singna matam nongthel gi pung ahum dagi numidang waram pung taruk fawwa magi mafam khaitok naraga Pradesh tawminari sports ki power house ni haina lawriba state asida tongan ba masana sing ki Pradesh tawfam singdi lenga ki mari leinaba loising na yangsin bi dabadagi sanaroi singna lanai sel puthok laga Pradesh tawnaba mafam chaba yanglaga wanajaba gi phibam da lagle Swimming masana asigi wena nupi nufa pullaga punna event nifuga mari lai makoisinga dadi freestyle da 50 meter 100 meter 200 400 800 amasung 1500 meter backstroke da 100 amasung 200 meter medley 200 amasung 400 meter freestyle relay 4 into 100 amasung 4 into 200 meter medley relay diving na singbane Masana asigi tongan ba event singda kumja lising amaga sampan marfuta mga dagi ngasi fawada Asian Games Commonwealth Games Asia Pacific Championship fawwa sarukyaruba international player kyamarom laikre Masida natana national player kyamarom su leptana thoglak libani adubo amatangarba Pradesh tawfam horiba Khumman Lampak ki swimming pool asidi mabing tagi pukri amagumna thambibana sanaroi singda ninghanaba pokalle RCC ki wena auzik swimming sanaroi nifuga mangharum lai loinana swimming coach taruk leirambagi manungda PET dagi instructor mari utilize tawduna thamle panbajai contract basis da swimming coach ani launabadi cabinet aya ba pi khibadi laikre Khumman Lampak da leiriba swimming pool gi phibam pause asini hengsilobada sahi mari manga ki mamang da mamai powder tai bagumna thablamba du natana kumjal singa baga sapan marhulra mafan National Games ki matamda sem saki pasing adu ahongbu ude Pulladugi ising treatment ingthina tawbagi mami uba fangdabada natana pul makha mafangi tal singkaiba masung sengdoktaba kuibagi laimai uba fangde Swimming pool gi ising filtration tawnanaba khaliba machine taragi manungda nifan yadabadagi anikhakna mathau daromge Bolgi sing asi temperature kunmanghadagi 21 degree Celsius phawagi manungda thamgadabani aiba lairibani adubo Laibak thibadi Khumman swimming pool asigidi electric heater warmer hafi dabana ningtham thagi matamda sanaroi sina Pradesh tawada khudong chadaba kaya mayoknai Nongthil pung ahum dagi numidang waram pung manga maghai bawa Pradesh tawba matamda ingbagi khudong chadaba mayoknaba thengnaragi Amaromda haukiba sahi mari manga mamangdagi sinnavidana nongkhang chairaga filtration machine manga amasung electric heater amalairambe thengnaraki loinana display board su kumja lising amaga sapan marfutra mafan Matamdagi lengtana leiri polgi akoibada thaliba laising gi babsu amata yaramdre
लर्नर पुलसु इसिंग की आउटपुट इनपुट हाप्तबन मरम ओरगा जेनरेटर ने सिंथोक्तुना इसिंग सिनबगी थबक तवी हाइरे मसिदा नतना डाइविंग पुलसु सेंगदोक्तबदगी इसंग काखले हौजिक निंगथमदागी मतमदा आरसीसी एनएसयू अमसोंग एसएआई की सानारुसिंग पार्टिसिपेशन असि नोंथेल पुंग अहमदगी हौरी क्वाइटगी लुरिबदी स्विमिंग पूल असिबो ngak सेनरब चौकीदार अमता अहिंग जारेक्तुना लेते पम ऑपरेटर सु लेते केयरटेकर अनि खक्ति लै अदुबो अहिंग लेक्तुना मफम असिबो सेनबगी थबक्ति तौबो उद्रे असना मरम ओरगा हौजिक कुमजा हौकिबो कुमजा लिसिंग अनि तारागा दारेट सेप्टेम्बर 10 नोंमाइजिन निमित्ता आगांग संबल कालागा संगलकपा डाइविंग पूल द इराकनरगा लैखिदबगी थौदोक लैख्रे हाइरे हौजिक स्विमिंग पूल असिदा लाइफ जैकेट अमा फोबा लेते स्विमिंग की तोगान तोगान बा इवेंट सिंगदा सानाफा सानारोई खरागा पाउसे असेगा अखनना उनवदा फोंगदोरकपगी मतुगिना कुमलंपा की स्विमिंग पूल असि नतबा मॉडर्न कॉलेज इम्फाल कॉलेज न सिंगबदा फुल लैरकपा असने मरम ओरगा सही नौरिबा अंगांग सिंग जावना प्रोडक्ट्स तौबा यामना लागे माफा ओपेसिंगसु थवाई जावना थिनबिरकपसु यावी मसाना असदे स्टेट असदगी इंटरनेशनल अमदि नेशनल सानारोई क्या लैरे अदुबा मरु पार्टीज तौफम ओरिबा आरसीसी की स्विमिंग पूल असि खरा नुवाइतबा अमदि साइवल अमगी मनुंगदा सोदी लेबदा नतना नोमगे सेशन अमगा पार्टीज तौबा असना जारकतबदगी लनाई सेल तिंगलगा कॉलेज सिंग चलारिबा स्विमिंग पूल दा पार्टीज तौबा चले कोर्ट की अवार्ड वा अमदी कालेन इंगथम था मतमदा सब माना पार्टीज तौबगी उतांग सब लैतबा असना टूर्नामेंट सिंग दा अतोफा लंगी सानारोई सिंग थेंगनबदा खरा वाना थोगे मपान गिदी सानारोई अमगा कोच अमगा लाकपा यावे अतुबा अखोय गिदी कोच अमा अनिना लोइनमक ताकपु ओइबनिना खुदोंग चादबा खरा लै मसिगी मथक्ता नासन की थाकतो अरबसु सानाबा आजतपा मतमदा इसा इसाना असंगबा सेल पुथोक्चरगा चतपना सेल खरा वाबा मतमददी वखलदा निंगना पपोकपा यावरगे नुपी सानारोई खराना फोंगदोरकपगी मतुंगिना नोमगी सेशन अमदा पुंग खरा खक प्रैक्टिस तौबा दुगा सायुलमदा नोंमाइजिंग लेप असिगी मथक नुपी सिंगिदी थागे खोंगाप लाकपन नमित मंगानी दी अदुम सानाबा लेपनिना था अमदा नमित मसिंग यावना प्रैक्टिस तौबा फंगदे असना मरम ओरगा मसाना असिदे स्टेट असिदगे नुपी सानारोई मसिंग यावना थोकबा ngamdabagi मरम अमसोने मपा लेबाकी मतौगुमना स्कूलिंग का लोइनना सेशन खाइदोलगा प्रैक्टिस तहनबगी मतौगुम स्टेट असिदसु औदोकफिरबदी नेशनल लमदी इंटरनेशनल थाकी सानारोई मसिंग यावना पुथोकपा ngamgani स्विमिंग मसाना असि इवेंट मसिंग यामना यामबा मरमना नेशनल गेम्स एशियन गेम्स अमदी ओलंपिक गेम्स ना सिंगबा असोबा कंपटीशन सिंगदा यामना मरुइबा मसाना अमा ओइना लौनरिबने मसिना मरम ओइदना अतै अतोपा स्टेट सिंगिदी मसाना असिदा अखनबा मियंग चंगदुना स्विमिंग एथलेटिक्स जिम्नास्टिक न सिंगबा इवेंट मसिंग यामबा मसाना सिंग असिदा हेना थवाई हक्चांग यावना होनरिबने अदुबा स्टेट असिगी ओइनादी असिगबा इवेंट सिंग असिदा लेंगाना अहेनबा मियंग चंगबिबगी मामी थोइना उद्रे हौकिबा सही खरा असदे स्टेट असिगी कॉलेज खुदिमक्ता यूजीसी की सेंथंग मखादा स्विमिंग पूल सिंग सेमगदरकपदगी कॉलेज सिंग अदुगी मनाकनकपदा लेबा मियाम हाक्सांग सजेल ओइना इरोइनबगी सनाबी अमा यामना कन्ना हेनगनकले असिगुम्बा तंजा असिदा लेंगान अकनबा थौरांग पाइकतुना नहा सिंगबो मसाना असिदा हेना पंगनिंग चिंचिनबा होनहौबा सुंगरे मसिगी सुमदक्ता मालेमगी थाकता सांगतमना बा होनबदा मतिक कोच अमदी इंफ्रास्ट्रक्चर सिंग थंबीबगी तंगाई फदबा यामना चाउना लै लाइरबा लेबा कोबना अनौबा मखल मखा क्यागी खुजुकुलाई सिंग थंबा ngamdraba maksu स्विमिंग पूल अमगी थंबम तोको वाटर फिल्टर पंप सिंग अमदी वार्मर सिंग बसिंग असि फावदी मथिक साना थंबीबा तंगाई फदे मणिपुर की वने स्विमिंग पूल लैरिबा सिंग असिदा वार्म लैतबना निंगथम दागी मतमदा की फियमदा लैरि कॉलेज इंद स्विमिंग क्लास तौनरिबा असिसु निंगथम दागी मतमददी आंबना सुति थादोना लैनरे पुनमगदुगी मतिक चाबा इंफ्रास्ट्रक्चर सिंग पीबा ngabasु सानारोई सिंग की मरोइबा प्रैक्टिस तौफम बोरिबा कोमलंपा की स्पोर्ट कॉम्प्लेक्स द स्विमिंग पूल असिददी वार्मर फिल्टर न सिंगबा मतिक चाना थंबीदुना सानारोई सिंगबो मतम पुनमगदा सेम सादो लहना बखोना बिबगी तंगाई फदबा यामना चाउना लैरे आधार वो सकंग से ओइना लौट्रिंगेदा वेरीफाई तौ आधार अमबो फिजिकल ओइना नत्रगना इलेक्ट्रॉनिक मवंगदा मियोय अमकी मसक खांगदोकनाबगी दमक लोइसिनद्रिंगेदा आइडेंटिटी सिंगना आधार वेरीफाई तौगदबनी मियोय अमना फुथोरकलिबा आधार की मवंग अमा हेक्तबो आधार लेटर ई आधार आधार फी भी सी कार्ड अमसुंग एम आधार असेंगबनी खंगनदबगी दमक आधार पारिदगी आबा नंबर वेरिफिकेशन असुंबा खोंथांगनी हाइना यूनिक आइडेंटिफिकेशन ऑफ इंडिया UID ना हाइरे सेरोलसन हाई अरहनब तौबा कांगबू अमसुंग खुनाई की मयोक्ता लेबा कांगबू सिन लाना सिनबदगी ngaक थोगे मासिन मौंग सुंग सिनबु बुसु योखली अमदी डिजिट तरागनि थोई ई मसिंग अमा हेक्तबो आधार नति हाइबा UIDA गी प्रेपो सेसिलले आधार से सांग सेमदोक सेमजिन तौबा ऑफलाइन वेरिफिकेशन खंगबंगामी सेमदोक सेमजिन तौबसी सेराक फंगनिंगाई ओइबा लंगजबनी अमदी आधार एके सेक्शन 35 की मखादा सेराक फंगबा याई हाइरे UIDA आइना स्टेट लेंगाक सिंगदा सिनद्रिंगैदा
verification tawbagi mathau thapa wafam sing thamgre Aadhaar bo sakangse amoina thajilapa khoding Aadhaar bo sakangse amok ana sinariba mari leinaba entity singna miyoi adugi asumba khangdokwa taunaba mari leinaba pautak piba state sing da haikre authentication verification tawbagi aba piriba entity singda amadi atai entity singda verification gi mathau taba amadi ingadaba kanglon sing takwa circular singsu UIDAI na thokre Aadhaar ma hekta Aadhaar ki mong khudimak ta yawriba QR code sinaduna Aadhaar F natragana Aadhaar QR code scanner sinaduna verify tawba yai QR code scanner asi Android amasung iOS animak ta yumpam oiba mobile phone singidamak loinana window da yumpam oiba application singidamak ta lemna phange Loktak Wata Sakariba amlagi ujek kaya paksana sire hingdan tha gi iroinana mahusagom Wata migratory board bar kaya laktuna sakta bahore adubo Loktak Wata masung masigi akoy bada sadan basina hu sinaduna ujek jing asipo phana bagi thabak chathabana hu singatu basaru badagi ujek kya sidu niramba thenare haire Wildlife Explorer Manipur gi Secretary Pramjina Thadoropa Zerul amana hairibana thamtha mari lenana migratory board sing kya paraktuna parasida sakta bahuklaba matamasida Loktak Wata masuk masigi akoy bada hu sinatuna ujek sing asibo phabagi thabak chathaba haure ngasi ayuk sajik phan basat basina Loktak Wata ki saktam saruk am oiriba komjau ki tongan tongan ba saruk singda asiba ujek kya tawdon leramba thengna ki api apik ba thama masi singda angobo masogi marum marum yawa polum kya su tawdon leramba thengna ki hariba mafam masi tawul dagi mai imphal ta ki balambi da leiba ayangkoi karong dagi kharom da kilometer ani ahumrom chalaga leiba mafam nei Siraga isingda tawdo leramba ujek sing adugi manungda uren porom manga yen porava ahum irufi mitngauvi ani amasung urogani yauri masida natana u fangdaba ujek mayam amaso setuna leiramgani abagi thajaba leire mamangi sayi sing dasu para sida saktariba migratory bird sing phanaraba sadan basing sindaba hu adu charuraga ngawduna pairabu ujek sing chai chai duna seno leiramba masing thingamdana thengna khrabane mathong hokdaba thong sing sina Loktak Wata amasung para sida tangduna hingliba mioi lising kya gi tunggi ponsibo loisin gadawre hu takpagi thong sing asi tawdana ba mari edaba department amadi lanai sangsang sing na lawduna laklibane Loktak Wata po amuk hanna Ramsar site da yawnana wa kana hona ringi maraga sida asigamba thong sing leptana satharak baje para sida hingliba nga amadi bi yawna thawai fan ba punamaki tunggi ponsi awa from the soidan taragane masagi ngahaki dama khanba afaba wakal khanba ngamdaba mioi khrana tawge haiba amaga loinana tawriba thong sing asida akhanaba miyang changnaba chief minister gi pungning sing sili haire Tata truck accident da miyoi ahum sire sekmaida nuwa amagi asiba haksang phangle miyoi taraga mari tongduna lakba Tata truck ama accident thokpada miyoi ahum laikhidre miyoi taraga mathoina asoka pandangle laibak thiba accident gi thokdoga si Fairjol district ki Sipuikon village da hokiba sakon sinamit ki angan bayuk ta thokibane haire thengna phangba pawasina hai thodok thofum aduda Tata truck aduda tongba T5 muktagi ridon kopam miyoi ama han boina siki aduga miyoi taraga humdoi soki soklaba sing adu khudakta parbong PIC da pukhatki maduda kahena soklaba miyoi taruki marungda miyoi ani lekanaba ngamdana laikhidabane haire tungda soklaba miyoi sing adu Sosanpur district hospital da puraktuna haujik laikanari accident thoklaba Tata truck adu Michael Koba miyoi amana tharokpani mahaksu haujik laikanaduna lairi haire amarom da masagi sahi yangai ga daruklom suraba miyoi amagi asiba haksang ngasi Sengmai police station ki manung chanba laikin thabi community hall manak tagi phangle haire Sengmai police tagi phangba paw asina hai asiba haksang adu tha asi kun marigi nongtilpung ahumrom taba matamda phangki bane sabchaba masak maming khangba ngamdri tha asi kun 1 phawba ki manungda kanagom bana claim tawradrabadi logi app lawraba matungda mathau magam pang thokragani haire aroibeda content sing asiki markuiba paw khara asiba paw damjariba Manipur local news YouTube channel asidagi yangberiba punama padaga jari channel asina domda kanarabadi subscribe tawidribesna subscribe tawiramo loinana like and share tawusu kawi kanupna makpo amakhanna thagajari